Miyeng tabiribasingbu kanglei pauthangi maikeidagi taramna okjari ngasi phongkiba tongan-tonganba pausesingdagi lokhatsaba maruoiba pau khara sandokna pijari. May 13 Indian Army na Indo-Myanmar border da PKP gi lanmi tara hatkibaduna Myanmar refugee sing maru oina Kuki sing India da changsilakpa kinare. India amasung Myanmar da military junta gi mathakta lal hauriba National Unity Government in Exile ani gi marakta Myanmar dagi India rom da chanchilakpa refugee sing maru oina Kuki da khut thadana bagi yanaba chirol leirabasu haukiba May 13 da Indian Army na Tangnopal District ki Indo-Myanmar border da National Unity Government ki arm wing ama oiriba PKP gi lanmi tara hatkiba aduna Myanmar refugee sing maru oina Kuki sing India rom da changsilakpa kire haina news agency amagi report na hari National Unity Government in Exile ing lisingani kunmathoi da Myanmar da military coup sathakiba adugi mayokta pro democracy leader oiriba Aung San Suu Kyi na luchingba National League for Democracy Party gi legislator singna sembani Myanmar gi lalhoba tara adu India gi maikeidagi khut thongnabada laikidabani haina phongdokrabasu National Unity Government ki maikeidagi makhoi sing adu Indian Army na pharaba matungda tamthina ot nairaga hatkibani phongdokli Myanmar da military coup chathakraba matungda Indo-Myanmar border ki kilometer 1400 sangba jaga asida Myanmar lalhoba sing asi India force ka understanding amagi makhada lairibani adubu May 13 da Indian Army na border da Myanmar gi lalhoba tara hatkhiba asina National Unity da chauna singnaba ama leire mamangi matamda Myanmar gi rebel group sing amasung refugee sing North East state singda India gi state singda changsinduna changrapam loramba adu thodok asigi matungdagidi akiba phaunaragle marak asina New Delhi gi maikeidagi haukiba chahi kaya asida Myanmar ga lonariba international border da chambal khaba gi thabak chatharakiba asina mirol kaya border asida leiriba ethnic community singna chathok chasin tawrambagi nungaiba adu phangdre refugee singi maikeidagi media da phongdokibada May 13 gi thodok aduna Indian force ki maikeidagi makhata na refugee singda adugumba mihat mipun gi thodok sing adu chatharakadra haibagi akiba haujiksu chauna leiri haukiba mamangi chahi mari rom asida matam asida di adugumba thodok amata thokiba laikhidri Indian force na Myanmar singda khut thaba asi handaki asina ahanbani hariba thong asi makhata na chatharakpa yai National Unity Government ki arm wing ama oiriba PKP gi keder tara adu Tammu da nongna lingkhatpa kemta chathakibani adubu Indian Army na makhoibu pharaga hatkibani hairi Makatarakpa pauda Indo-Myanmar border fencing khaba leptabagi mayokta Naga district singda government ki office sing thingjinkre Indo-Myanmar border paringi Naga taba area singda border fencing khabagi thabak haujik chatharakliba asi leptabagi mayokta pung 9 gi oina government office sing picketing tongnaba anchamna laukiba warek ki matung inna ngarang Naga singna taba district singda leiriba government ki office sing thingjinbagi thabak chathaba haukre khongjang asigi manung channa Naga student union Chandel gi lamjing makhada Chandel gi Naga student body singna district aduda leiriba DC office SDO office SDC office amadi State Bank of India Chandel branch ki office thingjinbagi khongjang sing chathakre Naga student union Chandel gi maikeidagi phongdorakpada khongjang asi maru oiba central government na Indo-Myanmar border fencing khabagi thabak lepnaba amadi free movement regime asi hanagumna chana hannabagi demand kaya tawduna laklabusu madubu thabak oina onthoktabadagi ansamna pung 9 gi oina Naga taba area singda leiriba government ki office sing thingjinnabagi warep logibani haina phongdoragli ansamna government office sing thingjinnaba lokiba warep sing adu UNC Tangkhul Katap Naw Saklon amasung Chandel Naga People's Organization yauna tongan ba Naga CSO kayana mapung oina saugutuna laikre hariba directive asigi makhada ngarang asi Naga student union Chandel na masigi makhada leiriba constituent unit mapalga loinana Chandel district headquarter da leiriba government office sing adu thingjinbagi khongjang changsinkhibani hariba government office sing asi hayeng leibak pokpa numit ki numidang phawa hangba yaroi hairi Naga gi leiriba Manipuri gi lamsing single administrative amagi makhada Naga sing united oina leiba haibasi aikhoi gi manglan amasu asani haina phongdokli masidagi hena maru oiba amata leite central government ki maikeidagi makhada border fencing tawribasi leptrabadi amadi free movement
regime chana handrabadi matam matamgi oina makal maka kayagi khongjangching changsinnaba sem sare haiki makha tarakpa yamna nungaitaba paw amada abulok turelda tasinkiba miyoi adu haujikchu thiba fangdri Haujik Manipur da thokleba ising izau asina ihan hanba sekmai assembly constituency gi lairen kabi khul fauduna cheliba abulok turelda tasinkiba masagi chahi 45 rom suraba hal adu ngasi phawba thiba khangdri pawasin hai sekmai ac gi lairen kabi gi lai leirak mapagi abulok turelda tasinkibadagi haujik phawba thiba khangdana leiriba miyoi adudi takhelambam ibu chauba Elias Nongban sahi 55 ni mahak turelda tasinkibagi paw hek phangbaga state disaster management CSDRF amadi TM team amana mafam maduda laktuna thibagi thabaksing chathaki SDRF ki team aduna numidang wairam phawba turel asigi tongan mafam singda bot sijinaduna thiki adubu mamsilakpana maram oraga phangba ngamkhide ngasi ayuk amuk Abulok turelda tasinkiba takelambam ibo chobagi hakchang adu phangba ngamnaba Muslim isin inaw yauna miyoi ahumna Abulok turel makhada bot sijinaduna thibagi thabak chathaki adubu turelgi imai wangba amadi irei kanba maramna haujik phawba mahaki hakchang phangba ngamdana leiri Makha tarakpada social media da phongkiba paw ama update tawjari luhongbagi haijing pota cake kakpa amadi khudop sikhibagi mayokta World Maitai Organization na Lale haina sengdorakadabani khangankibagi matung inna IP Khaba haina khangnaba film actor asina magi account da asumna post torokle madudi ai Sengdokhiba Leite kai maramgi sengdoktoino haijibo kakching chanabi gi matung inna ahallaman yanaraga ai chatpani chatnai haibagi hangu kakching gi mi singda sengdokpadi aina punsida sungchek sengdooi ke kakpa haiba asibu aina ahanbaro niyom chumna chatpane aina yu thakchindana isai sijinnadana mayamda yetpanate chamna chatlaga achapot chaminabane kakching gi chanabi gi matung inna kanagi kari group mayam amana tawrido hana lo aduga wa ngango nupi ani nongmatada luhongbadi sengdok hanbro natraga ai album kume film kume haibigi chance lorira Facebook Instagram da khubina irang chagat kanu chanabi hana tigatlo aduga wa ngango khongrau furit setli se maitai gi visual amata nate pangyeng yengjillakano kot litabida khamen chatpa phaijom setlaga press conference la o haina asumna post torali yam ka hena kanu budi saujade ming sina hadi film kumba khatanda sumaina onjal laga yani hame mata da tawbudi tawiganu ai hainingi hai tarene amagi so khoidi mitem changa tani somda kanna wanariba ising chawi kanna thoingai matamjida kasu leitaba actor oije haiba wani ai kanamta oibasu natte chamna laijaba mi makhaktani ai maramda mu loina mu puthokna thofu ai pam da wai ta da aina penjadana aina Facebook da ai haigre kara sengdokhibadi ai leite aduga sengdokningai ju maram ju leite Makha tarakpa pawda North East da tholiba ichaw asiga mari lainana Modi na luchingba central government da Malik Arjun Kharge na attack tawrakre achouba relief package ama irang amadi ichaw mayokna riba Manipur state ta athubagi oina pifam thoi awang nongpok state singda haujik thokleba ichaw asiga mari lainana Prime Minister Narendra Modi na luchingba central government na ichaw ge awaba singasi ningthina yengsinde haiduna Congress ki president Malik Arjun Kharge na akan mamong da chaikre mahaki post aduda Manipur gi oina matam ama chief minister N Birena resign tawdringai double engine government ni haina makhou pongna lauramba adu haujik Manipur state asida president rule thamlabasu BJP gi lengaki makhada leiribani Haujik Manipur da thokleba ichaw asi matam adugi BJP double engine gi mismanagement na maram oiraga thokpani haibi yai maram asina BJP lengangna mamangda thamkiba thajabasing adu miyamda utpa oina achoba relief package ama irang asida ichaw mayok nariba Manipur state da athubagi oina pifam thoi haina mahakna phongdoki Malik Arjun Kharge na extra thagatpa post amada awang nongpok state singda hokiba numit kharani asida leptana nong chubadagi turelgi imai sing hengalak Assam, Manipur, Meghalaya, Sikkim, amadi Arunachal Pradesh ta ching ningkhaibana chingba thokliba awaba sing asiga mari lainana central gi BJP lengangna
transparency laina khudaki oiba sel thungi mateng pangba mathau tai amadi relief ki fund sing matam chana thadoktuna hariba state singi praja singi awaba sing kokhannaba honafam thui haina akanba wafam thamlakli Numit marini awang nungpoki state kharada nong chu khigani Manipur gi Ngasigi district mangada orange alert lauthokre Indian Meteorological Department ki report ki matung inna lakliba numit marini asida Bharat ki awang nongpoki state kharada nong churaba yai aduga tha asigi manga fawada north east ki state kharada haibadi Manipur Arunachal Pradesh Mizoram Tripura Assam amadi Meghalaya gi tongan mafam singda yamna akanba mawngda nong chukhigani hairi amaromda Meteorological Department Imphal Center ki report amagi matung inna ngasi state asigi Tamenglong Senapati Kangpokpi Jiribam amadi None hariba district sing asida orange alert lauthokre hariba district sing asida akhak arauga loinana akanba mawngda nong chugani pungda kilometer 30 dagi nifu phawba yangba nungsit sitkani centimeter 8 dagi 13 phawbagi changda akanba mawngda nong chugani hairi Manipur gi oina Imphal East Thobal Bisnupur Kaksing Pherjol Churachandpur Kamjong Chandel amsung Urkhul hariba district sing asi yellow alert lauthokpaga loinana mafam kharada akanba nong chugani hairakli Ising ichau tokpada arambai tingolna laukiba thaudangbu pukning thaugatpa oina apunba sorok khaibam sagai trasna lupa lising tara mateng pangkhre haukiba numit kharani gi mamangda Manipurda leptana nong subadagi Imphal turel amadi iril turel gi mafam kayada torban kaiba amadi ising pathokpadagi yum kai kaya mang takhan khibada natana mioi kaya awaba mayokna duna leiba kayabu arambai tingol gi lusingpurel korongan ba khuman gi miting makhada Arambai Tengolgi Tengoloi singna miyoibagi punsi amasung yumda yokpa yumsa kannaba akanba khongthang laukhatkiba loinana Jenimski anaba kayabu saphagadaba mafam singda puthoknaba ising ichel marakta honabi khiba kaya sing adubu puning thaugatpa oina apunba sorok khaibam sagai trasna lupa lising tara korongama khumangi yumda chatuna koronganba khumangi apokpa koingamba khumanda khusinnaki ngarangi Khongchat aduda Trustki President Tomba Sorokhaibam amadi Secretary Basanta Sorokhaibam anina luchingki Khongchat aduda Vice President Nava Sorokhaibam Treasurer Manglemcha Sorokhaibam Member Singlen Sorokhaibam na singba mioi kayana saruk yaduna tengbang khongchat aduga mari lainana Trustki convener Ojit Sorokhaibam na phongdokibada mahoksaki oiba khudong thiba tarba matamda kathokpaga loinana ichang thongna leina Thongna leina arambai tengoloi singna laukiba tawdang adubu awangba thakta ikai khumnajai amadi pungning thogatli loinana tungda lamdam asida hingsagi oiba thokiba thodok tholakadaba matamdasu thongna leiba mateng pangba ngamba oisanu amadi miyamgi damakta kathokpaga loinana thabak tawribasing pungning thogatpiyu hainasu phongdorakli Makatarakpa pauda Churachandpur district da yuar hakre ngarang ayu anganba Churachandpur district Richter scale da magnitude 3.5 yauna yuar hakre haina National Center for Seismology ki report amana phongtorakli report asina makatana haibana yuar haba adu difna lainungda kilometer 3 oiki ngarang nongyai matung pung ani minute 55 second 38 chatpa matamda yuwa habagi thodok adu thokibani yuwa habagi latitude na 24.8 ne aduga longitude na 93.61 ne adubu yuwa hakiba aduda thoidokna amang ata thokpagi paudi leitri panba yabadi haukiba me kunipal gi ayu pung 10 minute kulumdoi rom tabada Churachandpur district Richter scale da magnitude 3.9 yauna yuwa hakiba adugi difna kilometer 35 oiki adubu thodok adudasu kana amata asok apan yaukhide Ising ichauga mari leinaba makha tarakpa pauda kongba turelgi longnambal kairakpadagi thongju amadi kairau esigi manungda leiba mafamsing ising thumjinkhre Thongju esigi manung channa leiriba basikhong kongba iong waikhom mapada ngarang ayu anganba pung mari makhairom tarakpa aduwaida kongba turelgi longnamban kairaktuna basikhong maikeida ising thumjinba haukhre amaromda uchekhong takhok mapalda kairau esigi manung chanba mafam amadasu turel asimaki longnamban kaikre basikhong kongba ionggi kairiba longnambal asi karigumba matam chana thinghoba ngamdrabadi mapa asidagi chensilakpa ising singna maram oiraga basikhong Kajiapat Lokol Basikhong Toroban Maimom Laikai Khonghampat Basikhong Wangkhai Longnambi Mapal Basikhong Ningomthong Kitana Panung Uchekon Yubras Pali Lokol Uchekol Lokol Kongba Makha Nandaibam Laikai
Khongman Uzekon Lai Moriba Kongba Nandaibam Laikai amadi Wangkhai amadi Bamon Laikai Phawba ising chawbagi awaba mayoknaba yabagi oithokpa chawna leire hauzik longnambal kairiba mafam asi Laikai miyamna haukiba nongmanini asidagi senaduna lakhibane adubu ngarang numidangdagi nongchuba khara lepkibadagi ngaihak yumda pothana ringai chairak asida anganba ayuki matamda ising asi kairakpani hairi Awang Nongpokki state singda ising ichawda sikhiba migi masing 53 yaukhre Hauzik Awang Nongpok Bharata akanba mongda akhak arau yauna nong churakpadagi thokleba ising ichawda sikhiba migi masing 53 yaukhre Presna phangba pawda Assamgi Brahmaputra Turen yauna state aduda chiliba maru oiba turel singi isingi imai leptana hengalaktuna miyamgi lanthum amadi mahai marong kaya chawna amangata thokpatan natana Chaw aduda siba migi masing tara sukhre yumthang nariba Arunachal Pradesh tasu chingninkhaiba yauna hauzik state atuda ichawgi awaba kanna mayoknari loinana Arunachal thokliba ising ichawgi thodokta miyoi tara amagasu sikhre Awang Nongpokki Meghalaya dasu ising ichawgi phibam hena lusilakibaga loinana state aduda ising ichawna sikiba migi masingna taruk oikhre loinana yumthang nariba Mizoramda Ichaw asina maram oiduna sikiba migi masing marini Awang Nongpokki state ama oiriba Sikkim dasu akanba mongda leptana nong churakpadagi tongan machingi lamdamda landslide thoktuna national highway amasung state highway singda chingninkhai Thodok leptana thokli ngarang North Sikkim da army gi camp amada chingninkhairaktuna nansinkibadagi thodokta army personnel ahum sikibaga loinana army personnel mapal amana hauzik phawba thiba khangdana leiri amaromda su Tripura da ising ichaw asina maram oiraga miyoi ani laikhidre Manipur ga yumthang nariba Nagaland da su ising ichaw asina maram oiraga miyoi ama laikhidre hauzik phawba da thokleba ichaw asida Awang Nongpok Bharata sikiba migi masing asi apunbada 53 yaukhre Lambigi nak yeta laibak thongatpana maram oiraga chathok chachinda kudong chadaba kaya mayokna halle Kakching district ki khwaidagi maru oiba lambi ama oiriba National Highway 137A lambi paringi Kakching lamkhai dagina wabagai lamkhai bazar phawbagi lambi asi hauzik nongju pantha yorakpaga loinana pothole kayada ising tungsinduna leibana khwaidagi hena khudong thiningai oire phibam asida nongmagi asum sokchilakpa helagli hiram asida mari leinaba authority singa praja miyamgi awaba yengbiduna akanba yengchangbiyu haina joint non government voluntary organization Kakching President Khetri Mayum Chitra Dhanina amadi Secretary N Baiga Chandrana khuyek piduna thadokpa chirol na khangalagli chirol duna makata na hai lambi paring asida ising tungsinduna nongmagi phibam sokpa henjalagliba asi khwaidagi chawba maramsingi manungda ama oiraglibasi lanai miyoi kayana amadi lambigi nakal animakta dukan phamliba ichil inauksingna lambigi nakal animakta wangna lebak thongkalakpa asinasu amani lambi asi kairaknaba hana semlabasu hairiba thonggatliba saruksing asi lokthoktriba phawba ising tungsinduna leibagi Thengnariba kudong chadaba asi kokhanba ngamloi miyamge lambi nakalda thongatliba asi tawdanaba haktengnana kyarak miyoising aduda haijarabasu utsinnadana tasinnadana leire hiramasida deputy commissioner Kakching amadi caretaker chairperson Kakching municipal council da su aiba chiro ama ngasi pisinduna wakatkre praja miyamna thengnariba awawa kudong chadaba sing asi ubiduna atuba matamda thabakta onthokpiduna lebak wangna thongatliba sing lokthokduna miyamna thengnari asi awaba asi kokhanbiyu haina appeal torakli Miyamna wanaringai asida tangai fadaba polam singi mamal hengatna yonba yaroi haina foxna khanghalagli Haukiba numit kharanigi matam asida Manipurgi mafam ayamada leptana nong chubana maram oiraga tongan ba mafam singda turelgi imai hengalakpadagi yum kaya isingna chenthakiba mafam kaya isingna tumjinkibadagi ising amadi chana thaknaba polam sing marang kaina fangdabagi awaba khamthengna awaba mayokna ringai cheirak asida lalol etik tawriba miyoi kharana nongmada tangai fadana changba polam singi mamal yoningba mamalda yonduna miyamda awaba piriba asi khudakta lepkadabani loinana state asigi
Weight and Measurement Department na khudakta miyeng changduna thinggadabani karigumba potsegi maman henna yoliba singi mathakta Federation of Civil Society Organization Fox Manipur na khanghodana drive chatharakpada thengnaba thoklabadi maduda thorakpa afafatagi daita pumba masa masana pujagadabani Fox ki Secretary Information and Public Relations na thadorokpa chirol na singi chaw asina maram oiraga awaba kaya nangliba sing temporary oina hangliba relief camp singda hidak langthak sing amadi chana thaknaba polam sing state lengak asigi mari leinaba authority singna matam chana yohonnaba singadabane amadi Manipur gi mafam ayambada nong khara chubaga ising hekta thumba isaw heta thokliba asigi iram khonglam matik chana leitaba amadi turel maru haibadi area singda umang koktokpana chingba sing tawbadagi thorakpani haina lowi maduna hiram asida ahenba miyeng changduna ichaw thengnanabaga mari leinaba department singna ahenba fund matik chana hapaga loinana tung koina chatkadaba policy ama paikhatpa mathau tare haina foxna phongdorali